आकाशवाणी इम्फाल लांथोकचरी पाउगी सक्तम सक्तम असिदा मंगा सुबा सिरोई लिली फेस्टिवल जस्टिस केम्पया सोमाशेखरबु हाई कोर्ट ऑफ मणिपुर की चीफ जस्टिस ओइना वासक लौखिबा अमसुंग प्रधानमंत्री नरेंद्र मोदी की चाम कुनिथोई सुबा पुकनिंगी वा मन की बात मंगा सुबा राज्य थाकी सिरोई लिली फेस्टिवल उखरुल जिला की बंगायम सिरोई विलेज की हेरिटेज ग्राउंड राज्यपाल अजय कुमार भलाना लेबापोपन नुमित हौदोखी थोरमतुदा वांगांगबदा राज्यपाल हाई फेस्टिवल असी तांगलबा सिरोई लिली पुथोखिबगी हुमुद्रा मंगा सुबा कुमोनगा फांगजिनबना अमुक्की हेना मरु ओय फेस्टिवल असी इको टूरिज्म चाखुननबा अमसुंग एनवायरनमेंट की मरमदा मियांबु भाप ताहनबगिदमक थोइदोक हेंदोकना मरु ओइबा फेस्टिवल अमसु ओइरी राज्यपाल हाई I would like to mention about the song sung by the young lady, which was a mix of Tangkhul and Meitei. So our culture is so rich that you can really intermix it and make it as this thing. Our compare mentioned also, it's unity in diversity. The whole country is a unity in diversity, but the micro place also within Manipur you have unity in diversity. That lady in the song, which was very nicely received, people were so enthusiastic when she said it will be an intermix of Meitei and Tangkhul. This is perhaps what we need to do. Forget about the smaller things, get into a harmonious living and a peaceful living among all of us. मंगा सुबा राज्य थाकी सिरोई लिली फेस्टिवल उखरुल जिला की बक्सी ग्राउंड पांगथोकपा सिंग लेमलेबा थोरम अमगा लोइना ngarang लोइसिनखी लोइसिनबिगी थोरमदा केंद्र की टूरिज्म मंत्रालय की डायरेक्टर जनरल सुमन भिला सरुक याखी जस्टिस केम्पया सोमाशेखर हाई कोर्ट ऑफ मणिपुर की मापन सुबह चीफ जस्टिस ओइना सगोलसे नुमित वासक लौख्रे इम्फाल की राज भवन की दरबार हॉल पांगथोखिबा वासक लौबगी थोरमदा राज्यपाल अजय कुमार भलाना जस्टिस केम्पया सोमाशेखरबु थबक पाइबगी वासक लौखी that I will bear true faith and allegiance to the Constitution of India and by law established, that I will uphold the sovereignty and integrity of India, that I will duly and faithfully and to the best of my ability, knowledge and judgment perform the duties of my office without fear or favor, affection or ill will, and that I will uphold the Constitution and the law. प्रधानमंत्री नरेंद्र मोदी की चाम कुनिथोई सुबा पुकनिंगी वा मन की बात आकाशवाणी की थोंगदा ngasi संदोखरे प्रधानमंत्री की पुकनिंगी वा असिगी मतंगदा संगाई एक्सप्रेस मणिपुरी एडिशन की एडिटर खोगेंद्र खोमद्रामना असुमना फोंगदोकली महौसागुम प्राइम मिनिस्टर नरेंद्र मोदी नमाइजिंग नुमिता ऑल इंडिया रेडियो अमदी डीडीके की तोंगान चैनल सिंगदा माकी पुकनिंगी वारोल मियाम थमखरे हानदी हौना प्राइम मिनिस्टर तोंगान इशू सिंगदा माकी पुकनिंगी वाफम मियामदा थमलखिबगुम नमाइजिंग नुमित थमखिबा चाम कुनिथोई सुबा एडिशन असिदसु तोंगान बाफमसिंग थमखि अदुम ओइनमक टेररिस्ट की मायोक्ता चथखिबा ऑपरेशन सिंदूर यावना टेररिस्ट का मरी लेना वाफमसिंग मपुंग ओइना थमखि हानदी हौना हाइदुना लाखिबगुम ऑपरेशन सिंदूर दि लानमिगी मिशन अमखक्ता नते मसिदि मियांग मंगलानी थौना लिंजेल अमदी अवनबा इंडिया अमगी सकलोनी हाइबा वाफम प्राइम मिनिस्टर नमाकी पुंगी वारोल थमखि टेररिस्ट की मायोक्ता माय पाकना चथखिबा ऑपरेशन अदु मिपुंग खुदि मन सगुतखिबा लेबाक असिगी मफम कयादा मियामना जाति की फेराल पायदना खोंचत चतुना टेररिस्ट की मायोक्ता पुन्ना लेमिनबा इंडियन फोर्स बु पुंग थगत उत्खिबा अदु प्राइम मिनिस्टर ना माकी पुंगी वारोल थागत फोंदोखि टेररिस्ट की ओइबा मफमसिंग माय पाकना थुवाइखिबा अमदी लेबाक असिगी मसागी टेक्नोलॉजी सिंग निंथिना सिजनाखिबा अदुदा प्राइम मिनिस्टर ना अपियानो फोंदोकपो लोइना चाउथोकसबजु फोंदोखि टेररिस्ट की ओइबा थबक थोरमसिंग इंडिया की मनुंग लेबा मफम कयादसु चथबगी मतंगदा प्राइम मिनिस्टर ना पनखि माओइस्ट टेररिस्ट ना लेसंदुना लेरम मरमना बस फावबा चतबा ngamdaba महाराष्ट्र की काते झरीदा हदकता अहानबो ओइना बस सर्विस लेहनबा ngamखिबा अदु प्राइम मिनिस्टर ना नुंगाइबा फोंदोखि मदुदा नतना
terrorist ki oiba thabak thoram sing thingjanba ngamkhiba amadi makhoi Pakistan occupied Kashmir da leiba mafam sing thuai khiba aduda India masana sajaba mahougsagi oiba polam sing dagi yumpham moiduna sengbat khiba dugum khusu kholai mayam ama sejuna khiba madusu prime minister na ma yamna nungaiba phongdokhi maram basna lebak asta sajaba polam sing ase miyamna hena pamnarakpa gi mong ama ulakpa duda nungaiba phongdokladuna hena sinasi haibo wafam chu thamki Prime Minister na mahaki pukningi warolgi ayambe edition singda hek thamlakhiwa taru tanan balamda mama ohenba wildlife ngaksenba adi environment asina singwi matangda chu Prime Minister na the edition asida panki sahi mangagi mamangda Gujarat ki girida leiba nongsagi masing 739 oiramba do handakti 9 ga marfudrama thode hengalakpada Prime Minister nungaiba phongdokhi Prime Minister na phongdokhi matungina khunaida mapu oibagi wakhalon am lakpadagi Asiatic lion masing hengalakpani haiba wafam thamki tasengnamaksu Prime Minister na haiba haidaba khunaida hiram khudingmakta mapu oibagi wakhalon miyamda leirabadi afaba ngakto oigani Manipur gi sangai su masing hengalakani ukhul gi sirui lili su marang kaina salakani uwa pangyanda yan thatpasi leptuna umang kokthokpasu thingani mahousa gi oib khal kaidana thambadasu achawa mateng oigani Prime Minister na pankhibada yamna nungaiba wafam amana Malemgi oina maton yongna kaabda luna thokpa unna kopa Mount Makaluda hadakta ITBP gi tim amana karuba mada chumnagi kaabda natana mathakta do leiramba amorakai non biodegradable waste mayam ama chawna kilogram chama khai hena makhada putharakpa madura Prime Minister na pemna phongdokhi madura khudam changdam lauraduna Prime Minister na haikhi maton yoba luna thokpa singdon kaduna mosil lakliba adu sengdokpa makhada putharakpa ngambanina asiatpa phire pu leirabadi swaida mosil liba asidi kari su leiba nate haiba wafam thamki mari rena wafam amana akhoi landfill id akutpa wafam sing phunjinbada paper waste id chedagi thokpa phata hogdi mayam saruk mari thokpagi ama phaw oi masi Prime Minister na masigi matang sida miyamgi puning chingsiladuna masigi matang da lokhat payaba thabuk lokhat se haiki nugdigi office ta khangde amada khangde thokleba paper waste sing ase masi recycle tawba ha basi na maru oi India gi tongan ba mafam singda start up scheme gi makhada paper waste sing ase recycle tawraga packaging roll adi paper core na semba asina singba thabak sing lokhalakpa asida Prime Minister na yam nungaiba phongdokhi asigumba thabak sing ase ekhoi miyamna masida pungning jackson mo loinana mang khagada polam sing ase amukana sina basida pungning jackson si haiba pham thamki akhoi India da yam thokpa akhoi Manipur su adumai adum thokpa haing khoina puthokpa khoi gi wafam su Prime Minister na thamki mafam amada haing khoi mafam sadana sajalli haidana thugairuba madura nungaitaba poklakpa gi thokdoki wafam Prime Minister na pankhiba loinana miyam amana khonadana haing khoi mafam sadana saramazu mafam sana khongdoga madu badagi khoi lokpa maduri makhata na thak lokhalakpadagi khoi manang kaina puthoktuna miyam da haibidi lebak asi miyam da phangan badana tana malenge mafam kya da khoi thadokpada Prime Minister na puning thawatki loinana maduna lamdam masigi lebak asigi economy senthongi phim phagalam zu mateng pangi haidana Prime Minister na bongdoki maram maduna asigumba mausana piramba dugumba khoi pothok ori polam sing ase hena puthoksi haiba wafam thamki Handakta Bihar da pangthokhiba Khelo India da lebak asida no record kuntaluk thamkhiba amadi madugumba game ado maipana pangthokhiba Prime Minister nungaiba phongdoktuna sanaroi singbu puning thawatki malemgi oina Jun Kumar thoida pangthokadaba International Yoga Day gi wafam chu Prime Minister na pankhi yoga haibase hakchang phana thamnanabagi yamna maru oiba ama haibadu oibana miyam punna pangthokmena si haiba wafam chu yoga day da natana yoga day ga mari renana akhoi mahousa gi oyo layeng makhal sing pamnarakba maduna kanaba piba asina chingbu wafam kya su Prime Minister na ma ke puning gi warol da miyam da thapki Matang asida Akashbani Imphal gi ipau kangbuna puthokpa sayol gi pau gi saktam loisare khomjin bamusung puthokpa Thokchom Jogendrajit tengpangba Thokchom Barun lijakhiba Maibam Dwijamani